ngasi ki wari asi Ranjit kawa aigi viewers amana mangonda asing thokiba thongdok adu wari oina iduna thabirakibani wari asi liba matamda ming laifam amadi kanagumba amagi lining laisonda asokpa yaurabasu ngakpiu haina haizari Ranjit ki laifamdi kasar Lakhipur khunokdagini haina haibirai Ranjit hauji CRPF da thabak tawduna lairi ngasidagi chahi 10 muki mamangda Ranjit Maharashtra gi Latur kauba mafam amada masagi basic training loiduna Jammu gi Chhatta kauba mafam amada laiba CRPF ki 84 battalion da ahanba posting taduna chalami adubu chahi ani muki matungda CRPF ki Cobra haibadi Commando Battalion for Resolute Action haina khangnariba Allied Force amada selection oiduna mahak 202 battalion da chalami 202 battalion asi Orissa gi Koraput kauba district amada masagi headquarter leizarami amadi company singdi loinamak Chhattisgarh da deploy tawrami aramaduna Ranjit Chhattisgarh gi Sukma kauba district amada leiba Beji kauba mafam amada duty tawduna leirami mafam asi Naxalite yamna kanba mafam ama oibana suti chathok chachinda yamna nungairamde Ranjit Mars ki thadu yausang yaunabui damakta Beji dagi suti chalami Beji dagi Ranjit ki hometown oiriba Silchar railway station pho yobda chaurakna numit humnimuk changlami Ranjit sanglaba numit humni gi journey adu loiduna chaurakna pung 3 makhaimuk tawa matamda Silchar gi railway station da thunglami Silchar dagi Lakhipur phawbogi distance asi kilometer 30 mu oirami Silchar dagi Lakhipur phaw chenbagi last step gari asi pung 3 mukhai phaw oirami Maramaduna Ranjit na gari reserve tawduna chatke haiduna taxi ama haina rubada bhara gi mamaladu yamna wangman badagi mahak taxi stand amadi bus stand sangduna Lakhipur ki gari leibra haina hangba sangki adubu Lakhipur ki gari amata leramdabadagi mahakna hotel amada ahing adu leiraga hayeng ayuk fajana chatlage haina khanki Maramaduna Ranjit na mahaki phone adu lauthoglaga mayumda phone tawge haina khanki adubu phone adu mai yauram dabadagi switch off taduna leirami Ranjit na tawfam lafam ma khangkhide amadi Silchar gi barak turen mathakta saba Sodorghat thong adu lanthokna hotel ama thiba chatki wari gi marak thatna karigumba kanagumba amada Ranjit na tariba dasasi taba taragadi manak nakpa dukan natraga hotel amada sangduna ngaihak charge tawraga yumda phone tawbana fagadra khalli adubu Ranjit adumna tawdana thong adu lanthokna hotel thiba horami Ranjit mayumda kuiraba matungda lakpana hotel thiba adu pungning changlamde amadi mayumda yamna thuna yauninglami maramaduna Ranjit dukan amagi barenda da famduna wakal khanduna leikhi amadi sanglaba lambi adu mahak mayum phau khongna sakke haina khanki Ranjit thintaba tawdana mayum phau luggage adu thangatuna chatpa hauki khara chalaba matungda mahak lamsang lakpagi wabaga masa adu yamna soktharami amadi lambi mapanda famduna ngaihak potharaba matungda amuk chatpa hoki khara chalaba matungda mahak muslim ichilinau singna taba baskandi kauba khullama lanthorakki khunnadu lanthorakpaga lambi adu imam mamlami amadi yum ama fawtaramde lambi adu pungchik chiglami mado ubada Ranjit mathamoida kiba khara faurami amadi tuminna leptuna lambi adu yengduna leirami adubu chattabadi yadabnina makhong adu tapna thanglambadagi yamna kanna thangba horakhi amadi mafam adu lanthoknaba honaki khara chalaba matungda mahakna lambi mapan romda yengthoklubada mahakna ukhiba adu mahak yamna kirami amadi lawai lemfogi masamadu chap yungki lambi mapan adu da mahakna mongfam ma leiba urami Ranjit makutta pairamba luggage adu thangatuna yamna yangna mafam adudagi lanthoknaba chatlami ikhang khangaudana mahaki manaktagi DI gari ama yamna kanna thauduna chatki yamna ngangningai oiriba wadi DI gari aduda famliba nupa ani aduna Ranjita yamna munna yengduna chatkirami Ranjit mado ubada karigumba nungaitaba ma mathamoinungda faurami maramaduna mahakna mahaki luggage manungda yauriba thang masa adu lauthoglaga maningda yepsinduna chatlami adubu Ranjit asai ukhiba mofam adu kawba ngamlamde amadi mathamoi adu kitopkirum tawrami Lakhipur yaugadaba kilometer 3.5 mu walingaida pangan ichilinau singna taba kontha koba kholama leirami
ꯈꯨꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯣꯡꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯁꯥꯊꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯔꯝꯅ ꯂꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 9ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯝꯃꯤ꯫ ꯔꯟꯖꯤꯠ ꯁꯤꯔꯕꯥ ꯀꯧꯕ ꯈꯨꯟ ꯑꯃ ꯂꯥꯟꯊꯣꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃ ꯌꯦꯡꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯔꯟꯖꯤꯠ ꯃꯄꯥꯟꯗ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯄꯣꯊꯥꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯄꯨꯡ 1ꯃꯨꯛ ꯄꯣꯊꯥꯔꯕꯗꯤ ꯈꯣꯟꯊꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯂꯥꯟꯕ ꯃꯇꯝꯗ ꯄꯨꯡ 12ꯗꯤ ꯍꯦꯜꯂꯅꯤ ꯑꯃꯗꯤ ꯀꯤꯕ ꯈꯔ ꯋꯥꯠꯂꯅꯤ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯈꯤ꯫ ꯃꯔꯝꯗꯤ ꯑꯍꯟꯁꯤꯡꯅ ꯄꯨꯡ 12 ꯍꯥꯏꯕꯁꯤ ꯂꯥꯏ ꯇꯤꯟ ꯀꯟꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯔꯝꯃꯤ꯫ ꯔꯟꯖꯤꯠ ꯃꯁꯥ ꯑꯗꯨ ꯋꯥꯃꯟꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯡ 1ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯔꯟꯖꯤꯠ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯟꯗꯤꯔ ꯑꯗꯨꯗ ꯈꯥꯔꯤꯕ ꯋꯥꯜ ꯑꯗꯨꯗꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯔꯟꯖꯤꯠ ꯈꯟꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯥ ꯚꯨꯠꯂꯥ ꯂꯥꯏꯔꯥ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯟꯖꯤꯠꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯃꯟꯗꯤꯔꯗ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯧꯕ ꯋꯥꯄꯜ ꯑꯃꯒꯤ ꯃꯅꯤꯡꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯃꯅꯤꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯋꯥꯄꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯋꯥꯄꯜ ꯑꯗꯨ ꯂꯥꯟꯊꯣꯛꯄꯒ ꯂꯝꯍꯥꯡ ꯑꯃꯗ ꯃꯣꯡꯐꯝ ꯉꯛꯇ ꯂꯩꯕ ꯎꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯟꯖꯤꯠ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯨꯡꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯏꯪ ꯏꯪꯂꯝꯃꯤ꯫ ꯔꯟꯖꯤꯠ ꯃꯗꯨ ꯎꯕꯗ ꯈꯟꯐꯝ ꯑꯃ ꯈꯪꯈꯤꯗꯦ ꯑꯃꯗꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯔꯟꯖꯤꯠꯅ ꯈꯨꯗꯛꯇ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯃꯟꯗꯤꯔ ꯇꯝꯅ ꯀꯟꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯂꯒꯦꯖ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯈꯤ꯫ ꯀꯤꯂꯣꯃꯤꯇꯔ 1ꯃꯨꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠ ꯂꯃꯤꯅꯥ ꯀꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯤ 2-3ꯃꯨꯛ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯟꯖꯤꯠ ꯀꯤꯕ ꯈꯔ ꯐꯔꯝꯃꯤ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ DI ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯂꯥꯛꯄ ꯎꯈꯤ꯫ ꯍꯟꯗꯛꯇꯤ DI ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯥꯝꯈꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥꯎ ꯉꯁꯥꯏꯁꯨ ꯂꯝꯕꯤꯗ ꯆꯠꯇꯅ ꯂꯩꯍꯧꯏ, ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯌꯥꯝꯅ ꯌꯥꯡꯅ ꯍꯧꯒꯠꯂꯒ "ꯏꯇꯥꯎ ꯑꯩ ꯂꯈꯤꯄꯨꯔ ꯐꯨꯂꯔꯇꯣꯜ ꯐꯥꯎ ꯆꯠꯀꯗꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ "ꯑꯩꯈꯣꯏꯁꯨ ꯐꯨꯂꯔꯇꯣꯜ ꯁꯝꯂꯒ ꯃꯥꯔꯈꯨꯂꯤꯟ ꯆꯠꯀꯗꯕꯅꯤ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯂꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯟꯖꯤꯠ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯂꯒꯦꯖ ꯑꯗꯨ ꯒꯥꯔꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ ꯂꯈꯤꯄꯨꯔ ꯇꯝꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯂꯈꯤꯄꯨꯔ ꯐꯨꯂꯔꯇꯣꯜꯒꯤ ꯄꯣꯏꯟꯠꯇ ꯈꯥꯝꯈꯤ ꯑꯃꯗꯤ ꯔꯟꯖꯤꯠ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯍꯧꯏ꯫ ꯔꯟꯖꯤꯠꯀꯤ ꯃꯌꯨꯝ ꯑꯗꯨ ꯄꯣꯏꯟꯠ ꯑꯗꯨꯗꯒꯤ ꯃꯤꯇꯔ 200ꯃꯨꯛ ꯊꯥꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯒꯦꯖ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨꯁꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯂꯒꯦꯖ ꯑꯗꯨ ꯒꯦꯠ ꯃꯄꯥꯟꯗ ꯊꯝꯂꯝꯂꯒ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯈꯥꯔꯤꯕ ꯋꯥꯜ ꯑꯗꯨ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯈꯤ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯍꯧꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯟꯖꯤꯠꯀꯤ ꯃꯃꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯔꯟꯖꯤꯠ ꯍꯤꯡꯈꯣꯜꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯒꯦꯖ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯤꯉꯩꯗ ꯃꯃꯥꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯂꯣꯜꯂꯛꯈꯤ ꯑꯃꯗꯤ ꯃꯗꯨ ꯊꯛꯂꯒ ꯃꯍꯥꯛ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯑꯗꯨ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ
ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯨꯃꯤꯗꯥꯡꯗ ꯔꯟꯖꯤꯠꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯑꯝꯗꯦ꯫ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯃꯤꯅꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯔꯟꯖꯤꯠ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯐꯥꯎ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯟꯖꯤꯠꯀꯤ ꯑꯅꯥꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯛꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯂꯝꯃꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠ ꯃꯁꯥ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯂꯝꯕꯤꯗ ꯊꯣꯛꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯔꯟꯖꯤꯠ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯁꯨꯝꯕꯤꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯕꯨꯙꯧꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯀꯃꯔꯪꯒꯥ ꯖꯣꯏꯄꯨꯔꯗ ꯂꯩꯕ ꯏꯕꯣꯛ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄꯗꯤ ꯔꯟꯖꯤꯠꯄꯨ ꯍꯦꯛ ꯎꯕꯒ ꯏꯕꯣꯛ ꯔꯥꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯪꯗꯤ ꯀꯅꯥ ꯑꯣꯛꯅꯔꯨꯔꯦ?" ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯃꯗꯤ "ꯏꯁꯨꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯏꯕꯣꯛ ꯐꯅꯕ ꯂꯣꯏꯅꯃꯛ ꯇꯧꯒꯦ, ꯅꯪꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯪꯉꯒ ꯈꯪꯍꯜꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯟꯖꯤꯠ ꯃꯗꯨ ꯇꯥꯕꯗ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯏꯕꯣꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯃꯤꯗꯥꯡꯗ ꯅꯪꯅ ꯊꯋꯥꯏ ꯑꯃ ꯊꯦꯡꯅꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯅꯨꯡꯗꯨꯝ ꯑꯃ ꯂꯪꯉꯝꯃꯨ ꯑꯃꯗꯤ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯗ꯭ꯔꯕꯗꯤ ꯃꯅꯤꯡꯗ ꯌꯦꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯍꯜꯂꯛꯎ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯟꯖꯤꯠ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯆꯠꯈꯤ ꯑꯃꯗꯤ ꯏꯕꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯗꯨꯝ ꯑꯃ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯂꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯑꯃꯨꯛꯀꯁꯨ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯜꯂꯒ ꯑꯃꯨꯛꯀ ꯂꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯅꯨꯡꯗꯨꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯔꯟꯖꯤꯠ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯍꯥꯟꯅꯒꯨꯝ ꯅꯣꯔꯃꯦꯜꯗ ꯂꯩꯔꯤ ꯑꯃꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ CRPFꯀꯤ 86 ꯕꯠꯇꯥꯂꯤꯌꯟꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯑꯃꯗꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯟ ꯏꯆꯦꯁꯤꯡꯅ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯨꯝꯗ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯅ ꯊꯧꯅꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯔꯤ ꯍꯦꯄꯤ ꯌꯥꯎꯁꯪ! ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯄꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫